Maikai khangdana lakpa nongmai maruna panbadagi angang ama sokle hare. Maikai khangdana kapthorakhre nongmai maruna panbadagi sahi 13 da ngairiba anga ama soktuna Rims Hospital da thakhre. Thaudo adu Nambol Police Station na konba malom mamang lekai da thokibane soklaba anga adugi maming sagol sem mani thoiba apokpagi meng sagol sem basanta kawi thaudo asigi matang da police da gi phangba paw gi matungina ngarang nomidang pung 9 makharom taba matam da thaudo asi thokibane maikai khangdana pairakhiba nongmai maru aduna mani thoibagi khutta panduna sokpadagi khudakta Rims Hospital da pukhatke Pawadu tabaga Nambol Police ki team ama laktuna yengsinbaga loinana case ama sulokhatkre hadi panba yabadi hauji asi mera tha hakolakpagi ima panthoibi amadi Durga Puja naksilakpadagi Manipur ki tongan ba mafam kiyada ahauba makolgi bambula thabagi thabak satharibane loinana asigumba matam asida kanagumba kharana bambula marakta nomai kapthokpa yaunarappadagi mi sokpagi thaudok kaya mamangda su thokiba laikhrabane hadi ayuk pung 3 makhaida moibung khunauda eviction thakhre lekaina sekmai ACG MLA ge khutyawi haiduna boycott tawkhre Imphal West District ki Sengmai Police Station na konba moibung khunau da laiba community hall crematorium public toilet amade guha ama eviction tawkhre eviction tawbagi thaba ase ngase yopung 3 makhai taba da central force na ngak senba SDO lamsang lusingbu team amana sathakibane amaronda eviction gi damak central force na anganba yopung ani khara helakwa da sangsilakpada mafam aduda ahing yarektuna laiba laikai gi nupi singa muknake adubo pung 3 makhai taba matamdagi eviction sathaba hauke panba yabadi thasigi kunga tareta SDO lamsang lusingbu team amana JCB na chingbo puraklaga eviction tawna bu hanarapada nupi singa akana mongda mungnarakpadagi eviction tawba ngamkhidabane amaronda moibung khunau da chathakiba eviction da Sengmai ACG MLA Haikham Dingo gi khojawi haina khunja singna MLA asibu khul adu da changlakpada boycott tawkhre eviction asigi matang da khul asida pangthokpa pawgi mifam amada moibung khunau youth club ki secretary K Subhash Chandra na Sengmai gi SDC na eviction tawna ba demarcation sathabada khul asina seasonary guha asi sokide adubu ngasi ayo angan bagi eviction aduda guha na phumjin birami khul asida water supply gi pipe ti pusin birami adubu ngasi phawba ising phangdabagi awaba amasu mayoknari haike eviction aduda khul asigi amata ngairaba crematorium su sidopi khre haba wafam club ki secretary na kamladuna khul asida mi leitaba yarokpa matamda poloifam leitre haina su pendaba phongdokki loinana khul adu sathakiba eviction adu yaningdaba phongdoktuna kholaw kiasu lawki hairi NIA Michang Mikhai Nai Haina KZ Sina Phongdorakhre Manipur da thokliba irang asagi manung sana mamang sahi 2024 gi January 13 More Bazar manakta Kuki militant singna attack sathaduna Manipur Police Commando gi person ani hat khibaga mari lenana NIA na phakiba Thamilan Mate Guwahati High Court na pel da thadokhraba matung Kukijo Council na National Investigation Agency NIA asi Michang Mikhai Nai ba investigating agency ne haina phongdorakle KZ gi Secretary of Information and Publicity Gilja Bolzongna sahi tauduna thadrokpa statement amada Thamilan Matebu systematic target tauduna lana maran siduna ena phakibane aduga Guwahati High Court na Thamilan Mate gi mathakta sidiba marasing asige prime facie evidence sing laite haiduna lupa lakh ani PR bon galoinana surety ama yauna bel da thadorokhibane masina takpadi Kukijo miyam ase investigation agency singna lana maran siduna phabagi thabak sing leptana chathare statement asina makha taraduna high law enforcement agency amadi Manipur gi Minister Oiramba N Biren Singh na haurakpadagi hauduna Michang Mikhai Naiduna Kuki Praja miyam sing da mara siraba matung NIA bu khune oina sizinaduna Kukijo sing aranba tana bu honare statement asina hai Kukijo community singi miyo singbuna Ilai Laina prosecution section da piduna makhoi sing asibu irang thohaliba miyo singni amadi lamdam asida santi lehandaba miyo ni haidi aduga India ki justice system asisu double standard oibada natana Michang Mikhai Naibagi moongda Kukijo community gi miyo sing da sathari maramasina nakalani makta chap manaba mi yang thamduna justice purakpana asumba oigani haina phongdorakle Rahul Gandhi hat kani haina kehalakpa BJP ke spokesperson phanaba Congress na Home Minister da Taksin Kre leader of opposition Rahul Gandhi na live TV ki debate amada wangang lingeda Kerala BJP ke spokesperson Pintu Mahadev na Rahul Gandhi bu mathabak ta kapkadabani haina phongdokiba waphonga mari lenana Congress ki General Secretary KC Benugopal na Home Minister Amit Shah da se iduna wapham asigi matang da lokotpham thokpa action lokanaba hai Kre Rahul Gandhi da hat kani haina kehalakhiba wapham asina maram oiraga
Congress Party ki marakta chauna nungnangbasing phongdoknari masiga loinana Home Minister da thakiba Venugopal ki serol aduda government yamna thuna action lokhatkadabani haina dabi tawri Rahul Gandhi da hatkani haina kihalakiba wafamasi Kerala ge BJP spokesperson Pintu Mahadevna Rahul Gandhi na TV ki debate amada wangang lingai karigumba Rahul Gandhi na Prime Minister Modi ki mayokta wangang labadi Rahul Gandhi si mathabakta kaptuna hatkadabani haina kihalaki hairi Rahul Gandhi bu kihalakiba thawong asi BJP government asina tumina laithoklabadi laiba asida violence sing saugotpani haina lawbaga loinana democracy da singnabani haina lawgani hairi amaromda Kerala Pradesh Congress Committee ki President amasung MLA Sani Joseph na Kerala ki mari lenaba police station da state asigi BJP spokesperson ki mathakte FIR sangadabani haina dabi tawkhibaga loinana Congress ki lusingba Rahul Gandhi da hatkani haina phongna ki halaklabasu Kerala State ki Home Department thawong adu hawju phawba haksin lawdre masina takliba asdi BJP ki national amasung state ki makok thongba singna violence ki oiba thabak thong sing sagalibra amadi democracy asibu hanabu honadibra haiba wahang kaya hangle mahana makha taraduna hai Rahul Gandhi asi nation asigi secular ki masak sing amasung amata oibagi wakhal puraknaba honaba lusingba amane mahana praja miyam gi damak yai phanabagi parliament ki manung amasung mapal da honaduna lakle India ki miyam bu karisule tana khanbagi maongda BJP government asina chathariba thawong sing maruina voter list semdokpa amade lana bot kana bo honaduna miyam da chathariba right matpagi thabak sing asi thingnabagi damak Rahul Gandhi na hauji akanba khongthang loinana India pumbada campaign chatharibani haiki mahana hai India ki puwari da Congress na thopagaloina India na ningkha tamlokpadagi hauna secularism amasung democracy bu ngaknaba honaduna lakle serasida Congress ki leader Rahul Gandhi da hatkani haina kihalakiba thong ase Congress na khaktumina leithokloi haina mahana phongdokhe border fencing khabagi thabakta cooperation piroi haina phongdorakhre Myanmar ga lonaba India ki ngamkhaida border fencing khabagi thabakta makhalamata ki cooperation piroi haina Kuki village sip taruk na punna khuyak piduna thadroppa zero lamada phongdorakle zero sina high border fencing khaba masung free movement regime FMR sana handabagi mayokta yaningdaba kholaw kya lauduna lakhe United Naga Council na zohira masigi matangda yaningdaba phongdokhiba maramna yasinaba puraknabagi damak UNC gi mihut sing kauduna wari sana khedabo ngasi phawba yasinaba ngamdana leire Kuki jo phuruk gi yenglaka political demand phangdriba phawba amasung state asida tangdu leitaba phibam hanjilaktriba phawba Kuki chepsingna border fencing khabagi thabakta cooperation pidana ba warep laure mari lenaba authority nasu ngamkhai sambal khabagi thabak khudakta lepiyo hana appeal tawrakle Numit 15 gi manungda paramilitary force lokthokadabani haina thamlakle Imphal da leiriba tribal girls hostel da leisaliba paramilitary persons sing numit 15 gi manungda lokthokadabani haina tribal youth council Manipur TYCM na taksilaktiba wafam asida JMA students organization Manipur amasung all employee students union na susawalakre JMA students organization Manipur amasung all employee students union na tonga thadrokpa serol singda paramilitary force na tribal girls hostel da leisenbuna maram oiraga Imphal da mahai tamliba tribal mahiro singi right khongaunare hostel da leramba mahiro sing tan thorakpadagi sel sangna tongan ba mafam singda ren lauduna leiri punamasigi yenglaga tribal youth council Manipur na talaba demand phangdreba phawba sangsilapa khongjang khudimakta mapung phana sagotkani haire Indo-Myanmar border fencing the More Mayagi tribal village kaya ani thokna khaidokre haire Indo-Myanmar border da hauzik chathariba border fencing asina border da leiriba khulsingi social cultural amasung economy da sauna akaiba pire Gobajang village asi Manipur ki border town oriba More gi mayanak na leiba tribal singi khullamane 2011 da chathakiba census ki matungena khullasi da yum kunthra manga gi punna miyoi samaga kulumdoirom lei khullasi gi maroiba hingnaba gi lambi ase lau singu tawbane haukiba sahi 2010 da approve tawkiba India Burma border fencing project asigi saruk ama oina central government gi maikaidagi Gobajang village da border pass ama hangdoktuna thamle 2014 da Indo-Myanmar border gi sarukta kilometer 3.47 gi border fencing asima pungphana khaba loikhre masina maram oiraga India amasung Myanmar ani gi marakta leramba tribal khul kaya ani thona khaidokre India amasung Myanmar gi border da leiriba khulsing ase historical gi oiba mari adumak leinai mamangda Indo-Myanmar border gi sarukta kilometer 10 sangba border gi saruk ama fencing kha kharba matung 2024 da makhatana kilometer 10 amaga border fencing khaba loikhre Observer Research Foundation gi associate fellow Siparna Banerjee na phongtokibada India amasung Myanmar border da khundariba Naga Kuki Mizo Sin na jingba phurup sing ase
cultural practice amasung economic exchange ki oiba anakum mari leiri Indo-Myanmar border ki kilometer lising amaga chatruk nifum do sangba lamkhai ki saruk ase Arunachal Pradesh ki oina kilometer changwa kun Nagaland ki oina kilometer chani ga taramanga Manipur ki oina kilometer sahunga maudra ga nipan Mizoram ki oina kilometer changwa ga tara asi phawra ga salibani haire Land Resource Department na lam laiba yonbagi matang da thokiba notification cancel tawgadabani haina Kuki NP na phongdorakhre tha asigi tara nipan da Manipur sarkar ki Land Resource Department na state asigi manung da lam yonba laiba amasung registration ga mari laina na thokiba notification adu Manipur governor na miyang sangduna cancel tawgadabani haina Kuki NP ki maike dagi ngarang Manipur ki governor da memorandum ama pisinduna taksin khre haide governor da pisin khiba memorandum adu da haidbana Land Resource Department na thokiba notification adu tungda singi area singda yamna kaigadaba amani notification adu gi matungina tribal hill area singda historical amasung legal protection sing adu kan thoklaga kanagumba individual natraga entity ama valid document ga loina mafam amada hekta lam laiba yabagi ayaba piba ase yamna maong tadaba amasung luza daba thawongni singi area singda laiba lam sing ase tradition ama oina tribal singi reserve tawduna lairibane adubo anoba guideline asigi matungina non tribal singi area singda lam khopsin ba yabagi khudong saba kya do pidi Land Resource Department na handak thokiba notification adu yamna thamo ngaini state asida hojik thokliba irang asi maroina majority community singna singi area singi lam sing asi mikaba amasung pamadagi nakoina na tholakhiba irang amani hairaduna nauna thokiba notification asina tribal miyamda atopa akiba amasu sauna piragani haina phongdokhe state asida lengak sasan torakhiba government singna tribal gi lam ngak senna ba hojik lairiba law asi hena jessel hanna bo hona bagi mohota anauba legislation kya semduna yamna toina attack tawbagi thawong sing sathai thawong asi tribal singi identity amasung traditional land ownership ta hakthengna na akiba pibani mamangda leramba government aduna majority community si scheduled tribe demand gi status sagoliba si tradition ama oin hill gi tribal community singna mapu oiriba singi lam singa si loksina bhona bane hojik lairiba the Manipur Land Revenue and Land Reformation Act 1960 asi singi area da extend tawde ek asi Manipur gi tampak lam gi area khakta da apply tawbani aduga singi area sing asidana Indian Constitution gi article 371C na customary law amasung traditional system ama oina lam sing adugi mapu oibagi hak adu piribane Indian Constitution ki Article 371C asina Hill Area Committee ki Constitution ki khuthangda singi Hill Tribal Area sing asigi separate administration ki provision ama piri masigaloina na state asida lairiba tribal singi land right asi Manipur Land Revenue and Land Reforms Act ki section 158 की provision सिंगना tribal land सिंग non tribal द transfer तौबदा अथिंग बपी दिबने hill tribal area सिंग protect तौनब law लाइना September 19 दा Land Resource Department थोकिब notification से सिंगी मियाम के sentiment याना पेन दबा मसुंग नुनांग बपोखले state government लाइरिबा constitutional protocol singa si ngakna Hill Area Committee na piribo autonomy grant adu ikai khunagadabani loinana Land Resource Department nauna thokiba notification asida governor na miyang sangduna cancel tawgadabani haire